ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯥꯊꯤꯕꯤ ꯃꯅꯦꯝ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯁꯤꯗ ꯇꯣꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯃꯥ ꯃꯆꯥ ꯉꯥ ꯐꯥꯗꯨꯅ ꯂꯩ꯫ ꯃꯃꯥꯅ ꯉꯥ ꯐꯥꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄꯅꯤ꯫ "ꯕꯦꯃꯥ, ꯅꯪ ꯂꯥꯛꯑꯕꯣ?" "ꯍꯣꯏ ꯃꯥ, ꯅꯪ ꯇꯥꯆꯧꯒꯤ ꯆꯥꯛ ꯑꯗꯣ ꯊꯤꯔꯒ ꯐꯖꯅ ꯊꯅꯝꯃꯕ ꯅꯠꯇ꯭ꯔꯣ?" "ꯊꯅꯝꯃꯤ." "ꯅꯪ ꯇꯥꯆꯧꯕꯨ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯣ?" "ꯂꯩꯍꯧꯗꯦꯗ ꯏꯃꯥ." "ꯀꯗꯥꯏꯗ ꯆꯠꯈꯤꯖꯥꯠꯅꯣ?" "ꯏꯃꯥ, ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯌꯨꯔꯥ?" "ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ, ꯍꯥꯏꯌꯨꯔꯥ ꯍꯥꯏꯗ꯭ꯔꯁꯨ ꯀꯣꯛ ꯍꯥꯏꯔꯛꯑꯣꯅꯦ." "ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯌꯦ." "ꯑꯦ, ꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ?" "ꯑꯗꯨꯗꯤ ꯈꯪꯗꯦ." "ꯀꯥꯏꯗꯒꯤ ꯄꯥꯎꯅꯣꯅꯦ ꯅꯪꯅ ꯇꯥꯔꯛꯏꯁꯤꯅ?" "ꯇꯥ ꯊꯧꯕꯅ ꯍꯥꯏꯔꯛꯄꯅꯤ." "ꯑꯗꯣ ꯅꯪꯕꯨ ꯃꯨꯟꯅ ꯍꯪꯕ ꯌꯥꯗ꯭ꯔꯣ?" "ꯑꯁ, ꯍꯪꯒꯦ ꯇꯧꯔꯒ ꯇꯥ ꯊꯧꯕꯗꯤ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ." "ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯃꯨꯟꯅ ꯍꯪꯍꯧ." "ꯍꯣꯏ ꯃꯥ, ꯑꯩꯅ ꯅꯨꯄꯤ ꯈꯪꯅꯕ ꯊꯝꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯒ." "ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯏꯃꯥ?" "ꯅꯪ ꯇꯥꯆꯧꯒꯤ ꯅꯨꯄꯤꯗꯤꯅꯦ ꯏꯃꯥꯅ ꯊꯤꯅꯤ." "ꯀꯩꯒꯤꯅꯣꯕ ꯏꯃꯥ?" "ꯑꯃꯥꯏꯕ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ ꯃꯥꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯎ ꯍꯥꯏꯕ ꯂꯩ ꯍꯥꯏ." "ꯑꯩꯈꯣꯏ ꯇꯥꯆꯧꯕꯣ?" "ꯍꯣꯏ." "ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯗꯕ?" "ꯏꯃꯥꯅꯅꯦ ꯀꯣꯟꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ." "ꯑꯇꯩꯗꯤ ꯀꯩꯀꯩ ꯍꯥꯏꯒꯦ?" "ꯅꯨꯄꯤ ꯅꯨꯡꯁꯤꯅꯕ ꯂꯩꯍꯟꯒꯅꯤ. マーナカンナガダウリバヌピド、マヒマヤイカンヌピオイゲニハイ。ヌピドナナンタチャウセ、プンスムスムキン。アイコイナハイバワタル。ヌピドナハイバワガンタタキガニシン。アドナネ、アドグンバ、レハンガン、カリグンバ、ヌピティラブスネ、アイナネ、シラガティウシニ。お、アドディマ、ヌピアマハイナラガタチャウセ、ヌピティホラシラ。イマソアドパミニ。ユンカイセムジリバオイバナ。matang chade haina tawbani ne. Matang chade haina leiringai dani. Tachawna atopa nupi pusalakpana hanjakizani. Madu thoktanaba haiba tare dana. Adubudi aisu haibigeda ima. Nangna mathong marang khangdana pau tamsilaktani. Pukningse irang lani. Laitapam ama khangde. Mathong marang khangdaba pawi. Pau taminina mayeksingna su tamde. Yarise siwasi. Ngasi nga kyam pharage. Yengudana tunggonda yauribado. As yam phadina sidi. Haujikti nga phaba yamna hali. Si khupha sidadi hayengdagi di chatrasu yarani. Aduni sidi yam jeba wabane helani. Hayengdagi di tuosi thora roisi. Ngasi sune kharangana kakisi. Hoima numidangi matamni. Tombi chakumda chak thongduna lay nakandana machanupi thoibidu nga yaiduna lay. Nakhoi tachawsi ngasidi thabak thengida. Kaidawraba jan. Naha makhaidi ngana halakpani. Nupi unaraga lekhrajalo ima. Hai, taningdi. Numita silakpasida kanagi nupinu unadoisibo. Nangama. Sum haibanida halaktabasida. Nupigi wado palakan. Ima layba yadi. Makoina adumna hainaringeda parido halaklam. Ma, ibunga nang haliedana. Hoima, karigino ngasi thengaisina. Thabak khara loisinba adugini ima. Nakong nakud hamnaba ising asabado luma uro. Yarni ma mapanda ingmana hamle. Ingbasida asabana dum hamgide haidi. Thoibina, aikoi tachawdi masayam kanbani. Ichan thoibina haiba chummi. Nakuna sado sahan bo oina sida maina hak yairu lao. Hoima. Asumna thauba jak thongpham aduda mai yairami thaubana. Kainjang noima. Iro lagi. Ataidi. Nga ayai basima lauraga charasi. Adudi chap chare haurani ne. Thoibina. Aidi chaningde. Haima. Nang amane silhau thidana adum le. Tombi machanupada mo konsenduna. Ibungo, ima wa mata hangi. Kaino ima. Nang nupi koiri haisi chumbra. Ha. Haira uni asengbado imada. Ash,
ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ? ꯀꯅꯥꯅ ꯍꯥꯏꯅꯣ? ꯅꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯅꯤꯅꯦ꯫ ꯏꯆꯟꯇꯣꯝꯕꯤ, ꯀꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯏꯃꯥꯗ ꯇꯝꯁꯤꯜꯂꯝꯃꯤꯗꯨꯅ? ꯇꯥ ꯊꯣꯏꯕꯅ ꯍꯥꯏꯅꯤ꯫ ꯊꯣꯏꯕꯅ ꯅꯪꯉꯣꯟꯗ ꯂꯛꯅꯔꯒ? ꯂꯛꯅꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ? ꯍꯩ, ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯇ꯭ꯔꯒꯕꯨꯗꯤ ꯐꯩꯗ꯫ ꯂꯩꯇꯦꯗ ꯏꯃꯥ, ꯂꯩꯍꯟꯕꯁꯨ ꯌꯥꯗꯦꯀꯣ꯫ ꯏꯆꯥꯒꯤ ꯅꯨꯄꯤꯗꯤ ꯏꯃꯥꯅ ꯊꯤꯒꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ, ꯑꯩ ꯀꯥꯗ ꯉꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯆꯥꯛ ꯂꯣꯏꯔꯒ ꯍꯦꯛ ꯍꯧꯗꯣꯔꯛꯑꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯄꯥꯔꯤꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩꯅ ꯃꯊꯣꯡ ꯆꯥꯗꯕ ꯄꯥꯎ ꯑꯗꯨ ꯇꯝꯃꯛꯀꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯇꯥ ꯊꯣꯏꯕꯅ ꯍꯥꯏꯕꯒꯤ ꯍꯥꯏꯖꯕ꯫ ꯉꯁꯥꯏꯗꯒꯤ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯦꯅꯥ ꯇꯥꯔꯤꯅꯦꯁꯦ꯫ ꯑꯗꯣ ꯏꯃꯥ, ꯀꯩꯅꯣ? ꯇꯥꯆꯧꯅ ꯍꯥꯏꯖꯤꯟꯅꯕ ꯑꯣꯏꯔꯝꯃꯗꯤ? ꯍꯥꯏꯖꯤꯟꯅꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯍꯥꯏꯖꯤꯟꯕ ꯍꯥꯏꯗꯤ ꯅꯨꯄꯤ ꯀꯣꯏꯅ ꯀꯣꯏꯅ ꯏꯃꯥꯗ ꯀꯣꯏꯗꯦꯅ ꯍꯥꯏꯖꯟꯕꯗꯣ꯫ ꯅꯪ ꯇꯥꯆꯧꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯕ ꯋꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣꯏ꯫ ꯁꯨꯝ ꯈꯟꯅꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯌꯥꯔꯦ, ꯇꯣꯛꯑꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ꯫ ꯑꯗꯣ ꯏꯃꯥ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ꯫ ꯀꯩꯅꯣ ꯍꯪꯉꯣ? ꯑꯃꯥꯏꯕ ꯌꯦꯡꯕꯗ ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯣ? ꯅꯪꯒꯤꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯂꯩꯇꯕ ꯖꯥꯠꯂꯥ? ꯂꯩꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯛꯇ꯭ꯔꯤꯗꯣ? ꯇꯥꯆꯧꯒꯤꯅ ꯂꯩꯔꯒ ꯑꯩꯒꯤꯅ ꯂꯩꯇꯕ? ꯍꯩꯃꯥ, ꯅꯪ ꯇꯥꯆꯧꯒꯤ ꯂꯩꯔꯦꯅ ꯅꯪꯒꯤ ꯍꯦꯛꯇ ꯂꯩꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯍꯣꯏ, ꯑꯗꯨꯁꯨ ꯆꯨꯝꯕ꯫ ꯑꯩ ꯆꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦ, ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯉꯛꯀꯅꯨ꯫ ꯍꯣꯏ, ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤꯒ ꯃꯥꯒꯤ ꯃꯇꯥ ꯂꯥꯡꯂꯦꯟꯒꯗꯨ ꯀꯩꯊꯦꯜꯗꯒꯤ ꯂꯪ ꯂꯧꯕ ꯆꯠꯂꯝꯃꯤ ꯊꯣꯏꯕꯤꯅ꯫ ꯑꯩꯗꯤ ꯐꯤ ꯁꯥꯕꯁꯦ ꯃꯇꯝ ꯈꯔ ꯂꯦꯞꯄꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯤ꯫ ꯀꯩꯒꯤ? ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯅꯥꯕ ꯑꯗꯨꯒꯤ꯫ ꯅꯪꯗꯤ ꯐꯤ ꯁꯥꯔꯤꯅꯤꯅ ꯑꯗꯨꯝ ꯁꯥꯔꯒ ꯂꯩ, ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯗꯅ꯫ ꯑꯗꯨꯗꯤ ꯑꯗꯨꯝ ꯅꯥꯔꯒ ꯂꯩꯕ ꯇꯥꯕ꯫ ꯐꯤꯁꯦ ꯁꯥꯕ ꯍꯧꯈ꯭ꯔꯗꯤ ꯍꯧꯒꯠꯅꯤꯡꯗꯕ, ꯑꯗꯨꯒꯤꯅꯤꯅꯦ꯫ ꯑꯣ, ꯈꯔ ꯈꯔꯁꯨ ꯄꯣꯊꯥꯒꯗꯕꯅꯤ ꯈꯪꯉꯕ? ꯃꯥꯅꯦ ꯑꯗꯨꯕꯨꯗꯤ꯫ ꯂꯥꯡꯂꯦꯟꯅ, ꯑꯁ ꯊꯣꯏꯕꯤ, ꯑꯥꯗꯩꯁꯤꯕꯨ ꯅꯣꯏ ꯇꯥꯆꯧ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ? ꯇꯨ, ꯑꯥꯗ ꯏꯆꯦ ꯂꯥꯏꯖꯒ ꯎꯅꯔꯒ ꯂꯩꯔꯤꯁꯦ꯫ ꯑꯦ, ꯃꯥꯅꯤꯅꯦ, ꯑꯩꯈꯣꯏ ꯇꯥꯆꯧꯅꯤ꯫ ꯅꯣꯏ ꯇꯥꯆꯧꯁꯦ ꯏꯆꯦ ꯂꯥꯏꯖꯒ ꯀꯣꯏꯅꯕ ꯑꯣꯏꯔꯦ? ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯆꯥꯅꯔꯤꯅꯦ꯫ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯑꯦ, ꯀꯃꯥꯏꯅ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯤꯁꯤꯗꯤ꯫ ꯊꯣꯏꯕꯤꯗꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯗꯨꯅ, ꯃꯤꯗꯤ ꯃꯅꯝ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯐꯪꯈꯤꯗꯧꯔꯦꯀꯣ꯫ ꯂꯥꯛꯑꯣ, ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯊꯨꯔꯤꯗꯨꯅ? ꯂꯥꯛꯇ ꯂꯥꯛꯑꯣ꯫ ꯅꯪꯁꯤꯗꯤꯕꯀꯣ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯥꯏꯖ, ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯇꯥ ꯄꯥꯔꯤ? ꯇꯥ ꯄꯥꯔꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯨꯖꯤꯜꯂꯛꯏꯗꯨꯅ? ꯁꯨꯝ ꯄꯥꯈꯠꯂꯛꯏꯕ꯫ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ꯫ ꯇꯥ ꯄꯥꯔꯤ, ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯈꯣ꯫ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯩꯅ ꯉꯥꯏꯗꯣꯏꯁꯤꯕꯣ? ꯏꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯤꯁꯦ ꯈꯔ ꯐꯒꯠꯂꯛꯈꯤꯁꯅꯨ꯫ ꯑꯗꯨꯗꯤ ꯍꯦꯛ ꯐꯒꯠꯂꯛꯄꯒ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯀꯣ? ꯍꯣꯏ ꯇꯥ ꯄꯥꯔꯤ꯫ ꯂꯥꯡꯂꯦꯟꯅ, ꯏꯆꯦ ꯂꯥꯏꯖꯗꯣ ꯌꯥꯝ ꯐꯕꯅꯤ ꯏꯕꯦꯝꯃ, ꯏꯪ ꯌꯥꯝꯅ ꯇꯞꯄꯅꯤ, ꯃꯤꯉꯣꯟꯗꯒꯅꯦ ꯋꯥ ꯉꯥꯡꯕ ꯉꯝꯖꯗꯕꯅꯤ꯫ ꯂꯥꯡꯂꯦꯟ, ꯌꯨꯝ ꯌꯧꯔꯦ, ꯑꯩ ꯆꯪꯍꯧꯔꯒꯦ꯫ ꯑꯦ, ꯍꯣꯏ꯫ ꯊꯣꯏꯕꯤ ꯌꯨꯝꯗ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥꯗꯣ ꯃꯥꯡꯒꯣꯟꯗ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ꯫ ꯍꯩꯃꯥ, ꯅꯪꯕꯨ ꯂꯪ ꯂꯩꯅꯤ ꯍꯥꯏꯕꯗꯨꯕꯨ ꯂꯩꯔꯛꯑꯕꯣ? ꯂꯩꯔꯦ ꯏꯃꯥ꯫ ꯀꯩꯅꯣꯅꯦ ꯑꯗꯨ ꯌꯥꯝ ꯐꯤꯡꯅ ꯆꯪꯉꯛꯏꯗꯨꯅ? ꯏꯃꯥ, ꯑꯩ ꯇꯥꯆꯧ ꯊꯦꯡꯅꯔꯛꯑꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗ ꯀꯩ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤꯒꯦ? ꯑꯣ, ꯅꯣꯏ ꯇꯥ ꯊꯣꯏꯕꯗꯣ ꯎꯅꯔꯨꯅꯤꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯃꯥ, ꯇꯥꯆꯧꯗꯨ ꯅꯨꯄꯤ ꯎꯅꯍꯧꯏ꯫ ꯍꯥ, ꯅꯣꯏ ꯇꯥꯆꯧꯕꯣ? ꯃꯅꯤꯡꯒꯤ ꯏꯆꯦ ꯂꯥꯏꯖꯗꯣ ꯈꯪꯉꯤꯗꯅ? ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯔꯣ? ꯃꯥꯅꯤ ꯏꯃꯥ꯫ ꯃꯥꯒꯗꯤ ꯀꯃꯥꯏꯅ? ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯣ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ꯫ ꯀꯔꯤꯕ? ꯌꯥꯝꯅ ꯅꯛꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯍꯧꯏ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯅꯨꯄꯤ? ꯏꯃꯥ, ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ, ꯇꯥꯆꯧꯅ ꯍꯥꯏꯖꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯅ꯫ ꯆꯝꯅ ꯎꯅꯍꯧꯕꯗꯤ ꯅꯠꯇꯦꯀꯣ? ꯀꯗꯥꯏꯗꯒꯤ ꯏꯆꯦ ꯂꯥꯏꯖꯒ ꯇꯥꯆꯧꯒ ꯀꯃꯥꯏꯅ ꯆꯝꯅ ꯎꯅꯗꯣꯏꯅꯣ? ꯇꯣꯝꯕꯤ ꯁꯥꯎꯅ, ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ, ꯃꯃꯥ ꯑꯩꯒꯤ ꯋꯥ ꯇꯥꯗꯕ,
ꯃꯃꯥ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯋꯥ ꯉꯥꯡ ꯂꯦꯝꯅ ꯊꯥꯔꯣꯏꯕ ꯑꯩꯅ ꯊꯣꯏꯕꯤꯅ ꯑꯩꯗꯤ ꯍꯥꯏꯕꯤꯕꯅꯤꯅ ꯍꯥꯟꯅ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯑꯩꯅ ꯁꯤꯟꯅꯤ ꯍꯥꯏꯔꯃꯛꯇꯗ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤꯕ ꯂꯥꯏꯖꯗꯣ ꯃꯤ ꯀꯃꯥꯏꯅ ꯇꯧꯏ ꯈꯪꯕ꯭ꯔꯥ ꯃꯤꯕꯨꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯅꯕꯅꯤ ꯏꯪ ꯌꯥꯝꯅ ꯇꯞꯄꯅꯤ ꯃꯤꯉꯣꯟꯗ ꯋꯥꯁꯨ ꯑꯅꯤ ꯁꯨꯅ ꯍꯥꯏꯕ ꯉꯝꯖꯗꯕꯅꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯨꯗꯤ ꯈꯪꯗꯦ ꯏꯃꯥ ꯏꯪ ꯇꯞꯁꯤꯟꯅꯔꯒ ꯇꯧꯁꯤꯟꯅꯔꯒ ꯏꯆꯥ ꯅꯨꯄꯥꯗꯣ ꯐꯥꯔꯤ ꯑꯣꯏꯔꯝꯅꯤ ꯏꯃꯥ ꯃꯁꯛ ꯃꯇꯧꯒ ꯐꯖꯔꯦ ꯏꯆꯥꯗꯣ ꯃꯥꯅ ꯄꯨꯡꯁꯨꯝ ꯁꯨꯃꯝꯃꯅꯤ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯦ ꯏꯃꯥ ꯑꯗꯨꯒꯤꯅꯤꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯊꯤꯔꯤꯗꯣ ꯏꯃꯥ ꯇꯥꯆꯧꯁꯦ ꯁꯨꯝ ꯍꯦꯟꯖꯤꯟꯈꯤꯅꯤꯀꯣ ꯍꯩ ꯐꯅ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯃꯁꯛ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯩꯅ ꯊꯤꯒꯅꯤ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯂꯥꯛꯇ ꯂꯥꯛꯀꯦꯁꯅꯨꯗꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯩꯅ ꯍꯥꯏꯔꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯩꯔꯛꯀꯅꯤꯕ ꯑꯗꯨꯅ ꯍꯥꯏꯔꯨꯅꯨꯕ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯣꯝꯕꯤ ꯃꯇꯣꯝꯇ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯆꯠꯂꯨꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯉꯁꯥꯏ ꯊꯣꯏꯕ ꯎꯅꯔꯨꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯒꯅꯨ ꯅꯪꯒ ꯂꯥꯏꯖꯒ ꯎꯅꯕꯗꯣ ꯑꯩ ꯈꯪꯉꯤꯕꯅꯤ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯤꯁꯦ ꯍꯥ ꯑꯩꯅ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯏꯃꯥꯅ ꯊꯤꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯏꯃꯥꯅ ꯁꯥꯎꯔꯛꯄꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯌꯨꯝꯁꯤꯗ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯒ ꯏꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯏꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯅꯪꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯂꯥꯏꯖꯁꯦ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤ ꯃꯥ ꯐꯕ ꯐꯠꯇꯕ ꯑꯩ ꯈꯪꯗꯦ ꯏꯆꯥꯒꯤ ꯏꯃꯧꯗꯤ ꯏꯃꯥ ꯑꯩꯅ ꯊꯤꯒꯅꯤ ꯍꯥꯏꯔꯦꯗꯅ ꯏꯃꯥ ꯑꯩ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯏꯕꯨꯡꯉꯣ ꯂꯥꯏꯖ ꯐꯠꯇꯕ ꯅꯨꯄꯤ ꯅꯠꯇꯦ ꯏꯃꯥꯅ ꯈꯜꯂꯤꯕꯗꯣ ꯑꯣꯏꯔꯣꯏ ꯏꯕꯨꯡꯉꯣ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯕ ꯃꯤꯅꯤ ꯃꯅꯨꯡꯗꯅ ꯀꯔꯤ ꯑꯣꯏ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯏꯃꯥ ꯑꯃꯥꯏꯕꯒꯤ ꯋꯥꯗꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯍꯥꯛꯅ ꯊꯥꯖꯔꯨꯅꯨ ꯅꯪ ꯅꯨꯄꯤꯗꯣ ꯀꯣꯏꯕꯗꯒꯤ ꯅꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯃꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯂꯦꯞꯅꯅꯕ ꯍꯣꯠꯅꯒꯅꯨ ꯃꯇꯝ ꯀꯌꯥꯗꯒꯤ ꯅꯪꯉꯣꯟꯗ ꯏꯃꯥꯅ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ ngasi ngarang khakta haibadi natedana karigino nama aigi wa nangna ngakna chatpa ngamdriba imana hairisin nangi phattanaba amata nate punsi chupa phananabani imana tawgi khanba thabakta nangna ayetpa piganu imagi mayokta lepke khangan haujiksu matam yamna lei nangi asoiba khongthang ado thangdoro imagi bungo imabu saunanabu honarakanu imana khangna ꯂꯥꯏꯖꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯇꯥꯗꯕꯤ ꯑꯃ ꯏꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯅꯒꯅꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯄꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯃꯥ ꯃꯆꯥ ꯇꯨꯝꯕꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯣꯏꯕꯤꯅ ꯏꯃꯥ ꯇꯥꯆꯧꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯅꯨꯡꯉꯥꯏꯖꯤꯕꯁꯤ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯇꯥꯆꯧꯅ ꯂꯝ ꯍꯦꯟꯗꯨꯅ ꯏꯆꯦ ꯂꯥꯏꯖꯒ ꯈꯪꯅꯔꯝꯃꯤꯗꯨꯕꯣ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯕ ꯁꯥꯔꯗ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯁꯤꯗ ꯊꯣꯛꯇꯅꯕ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯇꯥꯆꯧꯕꯨ ꯉꯁꯥꯏ ꯏꯃꯥꯅ ꯉꯥꯡꯕꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯒꯦ ꯀꯩꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯍꯥꯏꯕꯅꯤ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏ ꯇꯥꯆꯧꯅ ꯀꯩꯒꯨꯝꯕ ꯏꯆꯦ ꯂꯥꯏꯖꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯂꯒꯗꯤ ꯏꯃꯥꯅ ꯐꯅ ꯉꯥꯡꯂꯁꯨ ꯌꯥꯔꯣꯏ ꯍꯣꯏꯅꯦ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯅꯦ ꯃꯥꯅ ꯃꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯗꯅꯒ ꯇꯧꯔꯤꯕꯗꯣ ꯑꯗꯨꯅꯦ ꯏꯃꯥ ꯇꯥꯆꯧꯅ ꯑꯗꯨꯝꯅ ꯇꯧꯕ ꯉꯝꯂꯛꯄ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯏ ꯑꯗꯨꯅꯦ ꯏꯃꯥ ꯀꯥꯏꯅꯈꯤꯅꯕ ꯅꯨꯄꯤꯗꯨꯗ ꯏꯆꯦ ꯂꯥꯏꯖꯗ ꯍꯥꯏꯕꯅ ꯃꯊꯧ ꯇꯥꯗ꯭ꯔꯣ ꯍꯣꯏꯅꯦ ꯏꯆꯦ ꯂꯥꯏꯖꯗ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯈꯪꯕꯅꯤꯅ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯂꯒ ꯇꯥꯆꯧꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯤꯗꯅ ꯏꯆꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ
ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯏꯃꯥ. ꯏꯃꯥ ꯍꯌꯦꯡ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯒꯦ. ꯍꯣꯏ ꯏꯃꯥ. ꯃꯁꯤꯗ ꯌꯥꯗ꯭ꯔꯦꯗꯅ. ꯊꯨꯅ ꯏꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯅꯤ. ꯍꯣꯏ ꯏꯃꯥ. ꯉꯁꯤꯒꯤꯗꯤ ꯇꯨꯝꯃꯁꯤ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗ ꯇꯨꯝꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯣꯝꯕꯤ ꯂꯥꯏꯖꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ ꯊꯑꯣꯏꯅ. ꯇꯣꯝꯕꯤꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ. ꯑꯩꯕꯨ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯉꯁꯤꯔꯅꯤ. ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯁꯤꯟꯕꯗꯨꯗꯤ ꯐꯖꯗꯦꯅ ꯇꯧꯕꯅꯤ. ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯄ ꯉꯥꯏꯔꯒꯦ. ꯑꯁꯨꯝꯅ ꯇꯣꯝꯕꯤꯗꯨ ꯂꯥꯏꯖ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ. ꯇꯥꯟ ꯆꯞ ꯆꯥꯅꯅ ꯂꯥꯏꯖꯁꯨ ꯊꯣꯔꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ, ꯂꯥꯏꯖ, ꯑꯝꯇ ꯉꯥꯏꯈꯣ. ꯂꯥꯏꯖ ꯇꯣꯝꯕꯤ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝꯅ ꯉꯛꯏ, ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ. ꯇꯣꯝꯕꯤꯅ, ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯂꯥꯏꯖ ꯇꯞꯅ, ꯀꯩ ꯍꯥꯏꯒꯦ ꯏꯅꯦ? ꯅꯪꯒ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒ ꯈꯪꯅꯕ ꯏꯅꯦꯅ ꯈꯪꯂꯦ. ꯃꯗꯣ ꯑꯩ ꯄꯥꯝꯗꯦ. ꯑꯩꯁꯨ ꯈꯪꯕ ꯀꯨꯏꯗ꯭ꯔꯤ. ꯏꯆꯥ ꯅꯨꯄꯥꯗꯁꯨ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ. ꯃꯥꯒꯤꯗꯃꯛꯇꯗꯤ ꯃꯃꯥ ꯑꯩꯅ ꯁꯤꯟꯒꯅꯤ. ꯃꯁꯤ ꯈꯪꯅ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯒꯤ ꯂꯥꯞꯊꯣꯛꯎ. ꯃꯉꯣꯟꯗ ꯈꯛꯇ ꯍꯥꯏꯕꯅ ꯑꯣꯏꯔꯣꯏ ꯈꯪꯕꯗꯒꯤ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯕ ꯂꯥꯛꯄꯅꯤ. ꯂꯥꯏꯖ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ, ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ. ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯈꯪꯉꯤꯀꯣ? ꯂꯥꯏꯖ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯅꯣꯝꯃꯤ. ꯐꯔꯦ ꯐꯔꯦ, ꯏꯅꯦ ꯆꯠꯂꯒꯦ. ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯆꯠꯈꯤ. ꯂꯥꯏꯖꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ. ꯁꯣꯝꯗ ꯇꯣꯝꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯅ, ꯏꯃꯥ, ꯍꯥꯏꯔꯝꯃꯕꯣ? ꯍꯥꯏꯔꯝꯃꯦ. ꯏꯆꯦ ꯂꯥꯏꯖꯗꯣ ꯀꯩ ꯍꯥꯏꯔꯛꯀꯦ? ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯗ. ꯇꯨꯃꯤꯟꯅ ꯂꯩ. ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯏꯀꯥꯏꯕꯗꯤ ꯃꯥꯜꯂꯤ. ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯁꯨ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯌꯥꯅꯤꯡꯕ ꯃꯥꯟꯕ꯭ꯔꯕ? ꯀꯩꯅꯣ ꯌꯥꯅꯤꯡꯕ꯭ꯔꯥꯕꯣ? ꯌꯥꯒꯗꯕꯅꯤ ꯀꯩꯅꯣ. ꯑꯩꯅ ꯍꯥꯏꯔꯒ ꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯃꯥꯗꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯦꯗꯅ. ꯑꯗꯨꯅ ꯏꯃꯥꯒꯤ ꯋꯥꯈꯜꯅꯤꯗꯅ. ꯃꯀꯣꯛꯇꯤ ꯅꯣꯝꯍꯧꯏ, ꯍꯣꯏ ꯍꯥꯏꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯥꯔꯤꯅ ꯅꯝꯗꯨꯅ ꯃꯥꯅ ꯉꯝꯗꯨꯅ ꯂꯥꯏꯖꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯂꯥꯏꯖ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯝꯃꯤ. ꯇꯣꯝꯕꯤꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯅ. ꯇꯣꯝꯕꯤꯅ ꯁꯥꯎꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯁꯥꯎꯕ ꯑꯗꯨ ꯌꯥꯎꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯌꯥꯗ ꯑꯩꯕꯨ ꯊꯧꯑꯣꯏꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨ. ꯑꯩꯈꯣꯏꯅ ꯍꯥꯏꯔꯃꯛꯇꯗ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯁꯥꯔꯗꯅ. ꯏꯃꯥ, ꯑꯩꯅ ꯇꯥꯕꯗ ꯏꯃꯥꯅ ꯏꯅꯝꯃꯗ ꯍꯥꯏꯔꯝꯕꯗꯣ ꯇꯥꯆꯧꯅ ꯈꯪꯂꯛꯄꯗꯒꯤ ꯇꯥꯆꯧꯅ ꯅꯝꯗꯅ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏ. ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯈꯪꯒꯗ꯭ꯔꯣ? ꯑꯗꯨꯅꯦ ꯏꯃꯥ, ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯁꯨ. ꯏꯅꯝꯃꯅ ꯂꯩꯊꯣꯛꯀꯦ ꯌꯥꯎꯅ ꯂꯩꯊꯣꯛꯈ꯭ꯔꯕꯗꯤ ꯇꯥꯆꯧꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯅꯤꯅꯦ, ꯏꯅꯝꯃꯅꯁꯨ ꯇꯥꯆꯧꯁꯦ ꯄꯥꯝꯕ ꯑꯗꯨꯒꯤꯅꯤ. ꯅꯨꯄꯥ ꯄꯥꯝꯕꯤꯁꯤ. ꯏꯃꯥꯅ ꯆꯩꯔꯝꯕꯁꯤꯡꯗꯣ ꯏꯀꯥꯏꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯥ ꯈꯪꯗꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ. ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯈꯪꯂꯤꯕꯅꯤ. ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗꯗꯨꯅ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤꯗꯅ. ꯑꯩ ꯇꯧꯒꯦꯕ. ꯏꯃꯥꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦꯕ. ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯕ ꯇꯥꯔꯦꯗꯅ. ꯍꯣꯏ ꯏꯃꯥ. ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ, ꯊꯣꯏꯕꯤ, ꯆꯥꯛ ꯊꯤꯔꯦ. ꯃꯃꯥ ꯇꯣꯝꯕꯤꯅ, ꯏꯕꯨꯡꯉꯣꯗꯤ ꯆꯥꯈ꯭ꯔꯕ꯭ꯔꯣ? ꯆꯥꯈ꯭ꯔꯦ ꯏꯃꯥ. ꯇꯟꯖꯥꯗꯨꯗ ꯄꯥꯔꯤꯗꯨ ꯊꯕꯛ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ. ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ. ꯇꯣꯝꯕꯤꯗꯨ ꯈꯨꯝꯂꯛꯇꯦ. ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯥꯏꯖ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯇꯥꯃꯣ. ꯑꯁꯨꯝꯅ ꯄꯥꯔꯤꯗꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ. ꯇꯣꯝꯕꯤꯒ ꯊꯣꯏꯕꯤꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯂꯥꯏꯖꯁꯨ ꯆꯪꯂꯛꯇꯨꯅ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯩ. ꯇꯣꯝꯕꯤꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯏꯟꯖꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯊꯣꯡꯒꯦ? ꯂꯥꯏꯖ ꯏꯄꯥ ꯄꯥꯈꯠꯅ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯊꯨꯝꯁꯨ ꯅꯝꯗꯦ, ꯉꯥꯔꯤꯁꯨ ꯅꯝꯗꯦ, ꯃꯣꯔꯣꯛꯁꯨ ꯅꯝꯗꯦ. ꯂꯥꯏꯖ ꯄꯨꯛꯅꯤꯡꯗ ꯃꯇꯣꯝꯇ ꯈꯜꯂꯤ. ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯔꯤꯕꯁꯤꯕꯨ. ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯐꯖꯅ ꯍꯩꯕ ꯅꯠꯇꯅ ꯅꯌꯨꯝꯗꯤ ꯄꯥꯅꯤꯡꯂꯤꯕꯅꯤꯅꯦ. ꯏꯃꯥ, ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯗꯤ. ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯃꯤ. ꯇꯣꯝꯕꯤ ꯁꯥꯎꯅ, ꯆꯥꯛꯀ ꯑꯃꯇ ꯆꯥꯔꯣꯏꯗꯦ ꯑꯩ. ꯅꯁꯛꯇꯨ ꯎꯔꯒ ꯆꯥꯕꯗꯅꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡ. ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ. ꯂꯥꯏꯖꯗꯤ ꯑꯗꯨꯝ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ. ꯊꯣꯏꯕꯤꯁꯨ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ. ꯃꯥꯡꯒꯣꯟꯗ ꯃꯃꯥꯗꯨ ꯂꯩꯔꯝꯃꯤ. ꯊꯣꯏꯕꯤꯅ, ꯏꯃꯥ,
ꯅꯪꯕꯨ ꯆꯥꯛ ꯄꯨꯛ ꯊꯟꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯊꯟꯗꯣꯏꯅꯣ? ꯁꯥꯎꯒꯦ ꯍꯥꯏꯔꯁꯨ ꯊꯟꯅ ꯆꯥꯔꯒ ꯁꯥꯎꯒꯦ ꯍꯥꯏꯗꯤ? ꯑꯣ ꯃꯁꯛꯁꯦ ꯍꯦꯛ ꯌꯦꯡꯅꯤꯡꯉꯛꯇꯕ ꯑꯗꯨꯒꯤꯅꯤ. ꯑꯗꯨꯗꯤ ꯆꯥꯛ ꯂꯝꯖꯕ ꯇꯥꯕ. ꯍꯣꯔꯦꯟ ꯆꯔꯥ ꯋꯥꯜꯂꯒ ꯂꯣꯏꯔꯦ. ꯏꯃꯥ, ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯑꯗꯨꯝ ꯍꯧꯒꯠꯂꯦ. ꯀꯩꯝꯇ ꯌꯥꯎꯔꯝꯗ꯭ꯔꯤ. ꯑꯣ ꯐꯔꯕꯅꯤ ꯑꯗꯨꯅ. ꯀꯩꯝꯇ ꯌꯥꯎꯔꯨꯅꯨ. ꯃꯇꯣꯝꯗ ꯃꯥꯏꯅ ꯂꯣꯏꯅ ꯇꯧꯖꯅꯤ. ꯃꯥꯅ ꯉꯝꯅꯤꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕꯗꯨ ꯂꯧꯗꯕ ꯃꯈꯩ. ꯑꯩꯗꯤ ꯏꯅꯝꯃꯒꯤ ꯃꯑꯣꯡꯁꯤꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯗ. ꯍꯩ, ꯌꯦꯡꯅꯤꯡꯗꯦ ꯅꯪꯕꯨꯁꯨ. ꯆꯠꯈ꯭ꯔꯣ ꯆꯠ. ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ. ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯇꯣꯝꯕꯤ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯖꯗꯨ ꯀꯣꯟ ꯆꯥꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨꯗ ꯇꯣꯝꯕꯤ ꯆꯪꯁꯤꯟꯗꯨꯅ, ꯅꯪꯅ ꯀꯣꯟ ꯐꯦꯡꯉꯤꯅꯦꯅ ꯇꯧꯔꯤꯗꯨ ꯁꯦꯡꯗꯦꯅꯦꯍꯦ. ꯏꯃꯥ, ꯀꯣꯜ ꯂꯤꯛ ꯍꯥꯏꯕꯁꯦ ꯆꯥꯕ ꯊꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯤ. ꯑꯩꯗꯤ ꯃꯣꯠꯄꯁꯦ ꯏꯍꯩ ꯍꯩꯅꯗꯦ. ꯅꯪ ꯀꯣꯜ ꯂꯤꯛ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯦꯡꯅ ꯁꯦꯡꯅ ꯐꯦꯡꯒꯗꯕꯅꯤ. ꯄꯪꯇꯧꯗ ꯇꯧꯁꯤꯟꯕꯗꯣ ꯌꯥꯔꯣꯏ. ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯦꯡꯖꯔꯒꯦ. ꯍꯩ, ꯊꯕꯛ ꯇꯧꯕꯗꯅꯦ ꯑꯅꯤꯔꯛ ꯍꯟꯗꯅꯕ ꯍꯣꯠꯅꯧ. ꯊꯕꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯥꯟꯁꯤꯗ ꯑꯅꯤꯔꯛ ꯍꯜꯂꯒ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ. ꯍꯣꯏ ꯏꯃꯥ. ꯑꯗꯨ ꯂꯣꯏꯕꯒ ꯊꯣꯛꯂꯛꯑꯣ. ꯁꯨꯃꯥꯡꯗꯅꯦ ꯊꯕꯛ ꯌꯥꯝꯅ ꯂꯩ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯗꯨ ꯊꯣꯛꯈꯤ. ꯂꯥꯏꯖ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯑꯁꯨꯛ ꯁꯦꯡꯅ ꯐꯦꯡꯉꯤꯁꯤꯕꯨ. ꯁꯦꯡꯖꯔꯕꯁꯨ ꯂꯥꯏꯖ ꯀꯣꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯐꯦꯡꯂꯛꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯄꯥꯔꯤꯗꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯐꯝꯗꯨꯅ ꯂꯩ. ꯂꯥꯏꯖꯁꯨ ꯊꯕꯛ ꯂꯣꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ. ꯊꯕꯛ ꯂꯣꯏꯔꯝꯃꯕꯣ ꯅꯪꯕꯣ? ꯍꯣꯏ ꯇꯥꯃꯣ, ꯂꯣꯏꯔꯝꯃꯤ. ꯋꯥꯔꯝꯃꯅꯤꯅꯦ. ꯑꯩꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ. ꯏꯃꯥꯒꯤ ꯃꯥꯡꯗ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ? ꯀꯩꯗꯧꯒꯦ ꯑꯗꯨꯕꯣ? ꯏꯃꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯐꯠꯇ꯭ꯔꯤ. ꯇꯞꯅ ꯇꯞꯅ ꯐꯔꯛꯀꯅꯤꯗ. ꯀꯔꯝꯕ ꯃꯇꯝꯗ ꯐꯔꯛꯇꯣꯏꯅꯣ ꯈꯪꯗꯦ. ꯃꯥꯅ ꯍꯥꯏꯕ ꯌꯥꯍꯧꯗꯦ ꯍꯥꯏꯅ ꯑꯍꯜꯅꯤꯅ ꯁꯥꯎꯅꯤꯡꯗꯨꯅ ꯋꯥꯔꯧꯗꯅ ꯇꯧꯔꯤ. ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ. ꯏꯃꯥꯅ ꯐꯔꯛꯄ ꯉꯥꯏꯕꯗ ꯑꯩꯗꯤ ꯋꯥꯔꯦ. ꯃꯇꯝ ꯈꯔꯗꯤ ꯏꯕꯥꯅꯤ ꯈꯪꯃꯤꯟꯅꯔꯁꯤ. ꯑꯗꯨꯗ ꯇꯥꯔꯦꯗꯅ. ꯑꯗꯨꯗꯤ ꯂꯥꯏꯖ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯔꯥ? ꯇꯥꯃꯣ ꯄꯣꯊꯥꯕꯤꯔꯣ. ꯑꯩ ꯐꯤ ꯉꯥꯏꯍꯥꯛ ꯁꯥꯔꯨꯈꯤꯒꯦ. ꯌꯥꯝ ꯊꯦꯡꯅꯗꯤ ꯁꯥꯒꯅꯨꯀꯣ. ꯍꯣꯏ. ꯅꯪꯒꯤ ꯍꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯦꯡꯅ ꯁꯥꯔꯒ ꯂꯩꯔꯝꯃꯤ. ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯕ ꯐꯥꯎꯕꯗ ꯑꯗꯨꯝ ꯆꯪꯉꯛꯑꯝꯗꯦ. ꯉꯁꯤꯗꯤ ꯊꯦꯡꯉꯔꯣꯏꯒꯦ. ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ. ꯐꯔꯦ ꯐꯔꯦ. ꯄꯥꯔꯤꯗꯤ ꯄꯣꯊꯥꯍꯧꯔꯤ. ꯂꯥꯏꯖꯗꯤ ꯃꯄꯥꯟꯗ ꯐꯤ ꯁꯥꯕ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ. ꯃꯥ ꯈꯛꯇ ꯁꯥꯕ ꯅꯠꯇꯦ, ꯊꯣꯏꯕꯤꯁꯨ ꯁꯥꯔꯤꯕꯅꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯂꯥꯏꯖ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯗꯨꯅ ꯂꯩ. ꯊꯣꯏꯕꯤꯁꯨ ꯁꯨꯃꯥꯡꯗ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩ. ꯇꯣꯝꯕꯤꯗꯨ ꯏꯪꯈꯣꯜꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯂꯣꯏꯅ ꯇꯤꯟ ꯇꯥꯔꯤꯅꯦ ꯇꯧꯔꯤꯁꯦ. ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯈꯛꯇ ꯅꯠꯇꯦꯗ, ꯃꯤꯒꯤꯁꯨ ꯂꯣꯏꯅ ꯇꯥꯟꯅꯕꯅꯤ. ꯑꯗꯨꯅꯤꯅꯦ, ꯋꯥꯅ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ. ꯃꯌꯥꯝꯒ ꯌꯦꯡꯅꯔꯨꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤꯅ ꯈꯔ ꯐꯔꯝꯒꯅꯤ. ꯐꯩ. ꯂꯥꯡꯂꯦꯟꯅꯁꯨ ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯒꯤꯅ ꯐꯩꯌꯦ. ꯃꯃꯥ ꯃꯆꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨꯗ ꯂꯥꯏꯖ ꯌꯥꯎꯔꯝꯗꯦ. ꯇꯣꯝꯕꯤꯅ ꯋꯥꯏ ꯇꯩꯔꯤꯕ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ, ꯋꯥꯏ ꯇꯩꯔꯤꯅꯤꯅ ꯇꯧꯔꯤꯗꯨ ꯃꯍꯤ ꯏꯔꯥꯡ ꯂꯥꯡꯉꯤꯅꯦꯍꯦ. ꯏꯃꯥ, ꯅꯪꯅ ꯇꯧꯊꯣꯔꯛꯄꯁꯤꯃ ꯃꯊꯣꯡ ꯆꯥꯕ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯦ. ꯂꯥꯏꯖꯗꯨ ꯇꯨꯃꯤꯟꯅ ꯂꯩ. ꯊꯣꯏꯕꯤꯗꯤ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ, ꯃꯅꯝꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩ. ꯇꯣꯝꯕꯤ ꯁꯥꯎꯅ ꯏꯁꯧ ꯇꯧꯗꯨꯅ, ꯊꯕꯛ ꯑꯃꯇ ꯅꯤꯡꯊꯤꯅ ꯇꯧꯕ ꯍꯩꯇꯕ꯭ꯔꯣ ꯅꯪꯕꯣ? ꯍꯩꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯊꯕꯛ ꯑꯃ ꯇꯧꯕꯗ ꯏꯆꯨ ꯇꯥꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯗꯦ ꯍꯥꯏꯕꯅꯤꯗ. ꯉꯥꯡꯐꯝꯗꯨꯗ ꯍꯦꯛ ꯂꯩꯔꯗꯅ. ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯑꯁꯨꯝꯅ ꯋꯥꯏ ꯇꯩꯕ ꯌꯥꯔꯣꯏꯀꯣ. ꯍꯣꯏ ꯃꯥ. ꯂꯥꯏꯖ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯊꯣꯏꯕꯤꯅ, ꯀꯩꯅꯣ ꯏꯃꯥ ꯇꯧꯏꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ? ꯏꯅꯝꯃꯅ ꯋꯥꯏ ꯑꯁꯨꯛ ꯐꯖꯅ ꯇꯩꯔꯤꯁꯤꯗ ꯏꯃꯥ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯩꯕ ꯍꯩꯔꯝꯃꯣꯏ. ꯍꯩ, ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨꯒ ꯀꯩꯒꯤ ꯃꯍꯤ ꯂꯥꯡꯉꯦꯅ ꯉꯥꯡꯉꯤꯕ? ꯑꯣ, ꯉꯥꯡꯐꯝ ꯂꯩꯇꯕꯒꯤ ꯉꯥꯡꯉꯤꯕꯅꯤꯗꯅ. ꯑꯁ. ꯑꯣ, ꯊꯕꯛ ꯇꯧꯔꯛꯄꯗꯅꯦ ꯉꯥꯡꯅꯤꯡꯉꯥꯏ ꯑꯝꯇ ꯌꯥꯎꯗꯦ. ꯑꯗꯨꯅꯤ ꯏꯃꯥ, ꯏꯅꯝꯃꯁꯦ ꯌꯥꯝꯅ ꯏꯆꯨ ꯇꯥꯅ ꯇꯧꯏ. ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯜꯂꯤ. ꯑꯗꯨꯅꯤꯅꯦ, ꯃꯥꯅꯗꯤ ꯐꯖꯅ ꯇꯧꯔꯤ. ꯏꯃꯥꯅꯗꯤ ꯄꯦꯟꯗꯕꯒꯤ ꯆꯤꯟꯁꯤꯅ ꯊꯤꯅ ꯊꯤꯅ ꯍꯥꯏꯅꯤꯡꯉꯤ, ꯆꯩꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯃꯥꯅ ꯆꯩꯐꯝ ꯑꯃꯠꯇ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯃꯔꯝ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯍꯦꯛꯇ ꯆꯩꯕꯅꯤꯗꯅ. ꯊꯣꯏꯕꯤ ꯅꯣꯛꯇꯨꯅ, ꯏꯃꯥꯒꯤ ꯋꯥꯁꯤꯗꯤꯕ. ꯍꯥꯏ, ꯅꯣꯛꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ. ꯏꯃꯥ, ꯏꯅꯝꯃꯁꯦ ꯑꯁꯨꯛ ꯐꯔꯤꯁꯤꯗꯤ. ꯐꯔꯒ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯏꯃꯥꯁꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯔꯦꯗ. ꯑꯩꯗꯤ ꯉꯝꯃꯣꯏ. ꯑꯃꯥꯏꯕꯒꯤ ꯋꯥꯗꯣ ꯅꯤꯡꯁꯤꯡꯂꯒ ꯄꯥꯈꯠꯂꯤ. ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯏꯃꯥ. ꯅꯪꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯕ꯭ꯔꯣ? ꯂꯥꯡꯂꯦꯟ ꯍꯣꯏꯒꯤꯁꯨ ꯏꯃꯥꯅ ꯌꯦꯡꯕ ꯃꯥꯏꯕꯗꯣ ꯌꯦꯡꯉꯦ ꯍꯥꯏ.
ꯆꯨꯝꯃꯦ ꯍꯥꯏꯔꯛꯇ꯭ꯔꯣ? ꯍꯥꯏꯔꯛꯇꯦ ꯍꯥꯏꯗ ꯂꯥꯡꯂꯦꯟꯅ ꯆꯍꯤ 9 ꯆꯪꯉꯛꯄꯗ ꯂꯥꯡꯂꯦꯟꯁꯦ ꯁꯤꯅꯤ, ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯍꯥꯏ. ꯀꯩꯅꯣꯅꯦ ꯅꯪꯒꯤꯗꯨꯕꯣ? ꯑꯁꯦꯡꯕ ꯋꯥꯔꯣ? ꯑꯁꯦꯡꯕꯅꯤ. 이마나 하이브도가 좀 부톡도나 와리 사바두다 마늘 이력버니 아마이버도 짭마늘한버두다 카이누네 하이시버 워시버디 라이드나 랑린 호이 마윤 파우버 반기도리 호이냐 아두기 아마이버도 앙아우버니 하이나버니 마얌나부디 아두마이나 카라카라부디 하이나버니 숨나드라 강디네 떠우리시 좀 이마 아이네디 아용나 타자루리시가 아두니 ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯅꯝꯃꯁꯦ ꯑꯃꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯠꯇꯅ ꯂꯩꯔꯤ. ꯁꯥꯎꯅꯤꯡꯕꯒꯤꯅꯤꯅꯦ. ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯝꯃꯦ ꯍꯥꯟꯅ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯅꯨꯡꯁꯤꯔꯛꯏ. ꯏꯃꯥꯁꯨꯅꯤꯅꯦꯍꯦ, ꯍꯥꯏꯊꯣꯛꯇꯕꯒꯤ ꯋꯥꯅꯤ. ꯏꯃꯥꯅ ꯑꯗꯨꯛ ꯊꯤꯅ ꯆꯩꯕ ꯃꯌꯥꯝꯗꯣ ꯏꯅꯝꯃꯗꯤ ꯀꯩꯝꯇ ꯍꯥꯏꯖꯗꯦ. ꯍꯣꯏꯅꯦ. ꯏꯃꯥ ꯍꯥꯏꯕꯗꯒꯤ ꯀꯔꯤꯁꯨ ꯍꯦꯟꯕ ꯅꯠꯇꯦꯀꯣ. ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯌꯤꯡꯕꯤꯗꯨ ꯃꯈꯣꯏꯗ ꯂꯥꯛꯏ. ꯍꯩꯃꯥ, ꯑꯌꯤꯡꯕꯤꯌꯥ, ꯀꯩꯅꯣꯅꯦ ꯐꯅꯦꯛ ꯃꯌꯥꯝꯗꯨꯒ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯏꯅꯦ, ꯁꯤꯗ ꯂꯥꯛꯏꯅꯤ. ꯍꯩꯃꯥ, ꯐꯅꯦꯛ ꯃꯌꯥꯝ ꯑꯗꯨꯅ ꯀꯅꯥꯒꯤꯅꯣ? ꯊꯣꯏꯕꯤꯒꯤꯅꯤ ꯏꯅꯦ. ꯊꯣꯏꯕꯤ ꯉꯛꯅ, ꯑꯩꯒꯤꯅꯦꯕ? ꯅꯪꯒꯤꯅꯤ. ꯅꯣꯏ ꯏꯅꯝꯃꯅꯅꯦ ꯑꯩꯉꯣꯟꯗ ꯅꯪꯒꯤꯅꯦ ꯍꯥꯏꯗꯅ ꯐꯅꯦꯛ ꯃꯔꯨꯞ ꯌꯥꯎꯕꯅꯤ. ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯍꯥꯟꯅ ꯐꯥꯎꯔꯕꯅꯤ. ꯑꯗꯨꯗ ꯑꯩꯁꯦ ꯊꯤꯜꯂꯛꯄ ꯑꯃ ꯐꯔꯛ ꯇꯥꯔꯕ. ꯇꯣꯝꯕꯤꯒ ꯊꯣꯏꯕꯤꯒꯗꯨ ꯉꯛꯅ ꯌꯦꯡꯅꯩ. ꯑꯌꯤꯡꯕꯤꯅ, ꯃꯆꯨꯁꯤꯡꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ. ꯅꯈꯣꯏ ꯏꯅꯝꯃꯅ ꯅꯪꯗꯤ ꯑꯌꯥꯛꯄ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏ. ꯑꯗꯨꯅ ꯑꯩꯅ ꯑꯌꯥꯛꯄ ꯉꯥꯛꯇ ꯄꯨꯔꯛꯑꯕꯅꯤ. ꯇꯣꯝꯕꯤꯒ ꯊꯣꯏꯕꯤꯒꯗꯨ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ, ꯐꯅꯦꯛꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯐꯖꯩ. ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯤ. ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯄꯥꯝꯅꯤ ꯍꯥꯏꯕ. ꯑꯗꯣ ꯐꯅꯦꯛꯄꯨ ꯀꯌꯥ ꯁꯨꯒꯦ ꯏꯆꯦ? 50 ꯈꯛꯇꯅꯤ. ꯌꯥꯝꯃꯤꯅꯦ ꯑꯗꯨꯗꯤ. ꯌꯥꯝꯕꯅꯤ. ꯐꯔꯦ. ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ. ꯆꯥꯒ ꯊꯛꯈꯣꯅꯦ ꯅꯪꯕꯣ. ꯊꯛꯑꯔꯣꯏꯒꯦꯗꯩꯅꯦ, ꯑꯩ ꯑꯇꯣꯞꯄꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯔꯨꯗꯣꯏꯅꯤ. ꯐꯔꯦ ꯑꯗꯨꯗꯤ. ꯑꯌꯤꯡꯕꯤꯗꯨ ꯆꯠꯈ꯭ꯔꯦ. ꯊꯣꯏꯕꯤ ꯍꯔꯥꯎꯅ, ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯌꯥꯝ ꯐꯩꯌꯦ ꯏꯃꯥ, ꯁꯨꯝ ꯅꯨꯡꯁꯤꯔꯛꯏ. ꯇꯣꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯐꯅꯦꯛꯁꯤꯡꯗꯨꯕꯨ ꯅꯪꯕꯨ ꯄꯥꯝꯖꯔꯕ꯭ꯔꯣ? ꯄꯥꯝꯖꯔꯦ ꯏꯃꯥ. ꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯂꯥꯏꯖꯗꯨ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯔꯛꯄꯅꯤ. ꯊꯣꯏꯕꯤꯅ, 이남아, ꯀꯩ ꯍꯥꯏꯒꯦ ꯊꯣꯏꯕꯤ? 이남아ꯒꯤ ꯐꯅꯦꯛꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯄꯥꯝꯖꯔꯦ. ꯂꯥꯏꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯇꯁꯦꯡꯅꯕꯨ ꯄꯥꯝꯖꯔꯕꯣ? ꯍꯣꯏ 이남아. ꯐꯔꯦ, ꯅꯪꯅꯕꯨ ꯄꯥꯝꯖꯔꯕꯗꯤ. ꯑꯗꯣ 이남아, ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ? ꯏꯟꯁꯥꯡꯗꯤ ꯊꯣꯡꯗ꯭ꯔꯤ ꯊꯣꯏꯕꯤ. ꯑꯗꯨꯗꯤ ꯉꯥ ꯊꯣꯡꯁꯤꯔꯥ? ꯑꯩ ꯉꯥ ꯂꯩꯔꯨꯒꯦ. ꯍꯣꯏ, ꯌꯥꯏꯌꯦ. 이남아ꯒꯤꯗꯤ ꯍꯦꯛꯇ ꯌꯥꯏ. ꯑꯗꯨꯗꯤ ꯑꯩ ꯐꯠ ꯂꯩꯔꯨꯔꯒꯦ. 와도 하려가 토이비 젖게 더 라이잖아. 토이비, ngaiko, 이놈아 पैसा लौथोरके. यारे इनमा अगोंदे यावरे. वादो हायरगा थोइबिदो nga लेबो चटक्रे. लाइजसु नोफे तौना लेहौवे. नोंमगी नुमित अमनि. तोम्बिदो लुहोंबा अमा चटपगी खोइलांग हेकलांग. बेमा, अम्ता केरु लाओ हाइबनिनि इमासिबो. अस, मीना फिसे लोइसिनगेना तौरगा. मतोमता अदुम केरसु याबसिबु. ꯉꯥꯏꯍꯥꯛꯇꯪ ꯀꯦꯕꯗ ꯁꯤꯔꯗ꯭ꯔꯅꯦ ꯅꯪꯕꯣ? ꯀꯌꯥꯝ ꯐꯖꯅ ꯆꯠꯅꯤꯡꯉꯤꯅꯣ ꯈꯪꯗꯦ ꯍꯅꯨꯊꯪꯁꯤꯗ. ꯍꯩꯃꯥ, ꯍꯅꯨꯔꯕꯗꯤ ꯀꯦꯕ ꯌꯥꯗꯕ꯭ꯔꯣ? ꯊꯣꯏꯕꯤꯅ ꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ, ꯍꯅꯨꯕꯤꯅꯦꯅ ꯏꯈꯠꯂꯗꯅ. ꯅꯪ ꯅꯆꯤꯟꯗꯣ ꯀꯥꯏꯒꯅꯤꯀꯣ. ꯊꯣꯏꯕꯤ ꯃꯃꯥꯕꯨ ꯂꯨꯍꯣꯡꯕ ꯆꯠꯅꯅꯕ ꯀꯦꯕꯤꯔꯝꯃꯤ ꯇꯣꯝꯕꯤꯅ. ꯏꯄꯥꯝꯂꯣꯝꯒꯤ ꯑꯣꯏꯕꯅꯤꯅ ꯈꯔ ꯀꯦꯅ ꯆꯠꯅꯤꯡꯕ ꯏꯃꯥꯁꯤ. ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯒ ꯊꯦꯡꯅꯗꯣꯏꯔꯣ? ꯍꯩ, 와티 와렘 ꯉꯥꯡꯉꯛꯀꯅꯨꯀꯣ. ꯃꯥꯟꯕ ꯏꯃꯥꯒꯤ ꯃꯑꯣꯡꯗꯣ. ꯍꯧꯖꯤꯛꯄꯨ ꯃꯈꯣꯏ ꯊꯦꯡꯅꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯔꯝꯗꯥꯏꯁꯤꯗ? ꯄꯨꯛꯅꯤꯡꯗ ꯀꯩꯅꯣꯝꯗꯤ ꯐꯥꯎꯅꯤꯗꯅ. ꯍꯩ, ꯅꯪꯒꯨꯝꯅ ꯏꯔꯥꯡ ꯐꯕꯤ ꯅꯠꯇꯦ ꯑꯩ. ꯑꯁꯨꯝꯅ ꯀꯦꯕ ꯂꯣꯏꯔꯕꯗ, ꯐꯖꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯜꯂꯦ. ꯆꯠꯂꯣ, ꯑꯩꯒꯤ ꯐꯤꯔꯣꯜ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ. ꯍꯧꯔꯛꯑꯅꯤ. ꯀꯔꯤꯅꯣ ꯍꯧꯔꯛꯄ ꯍꯥꯏꯕꯕꯣ? ꯉꯁꯥꯏꯅ ꯀꯣꯛ ꯄꯨꯊꯣꯛꯑꯒ ꯊꯝꯃꯨ ꯌꯥꯗ꯭ꯔꯕ? ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯑꯩꯕꯨ ꯁꯪꯂꯤꯕ꯭ꯔꯣ? ꯊꯦꯡꯉꯕꯅꯤꯁꯦ. ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯅꯤ. ꯃꯤ ꯂꯣꯏꯅ ꯆꯠꯅꯔꯝꯃꯅꯤ. ꯏꯇꯣꯝꯇ ꯆꯠꯄ ꯇꯜꯂꯤ. ꯃꯌꯥꯝ ꯆꯠꯂꯤꯉꯩꯗ ꯌꯥꯎꯍꯧꯒꯦ. ꯊꯣꯏꯕꯤꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯇꯣꯝꯕꯤ ꯃꯁꯝ ꯑꯗꯨ ꯍꯥꯠꯇꯨꯅ.
ꯍꯅꯨꯔꯕꯅꯤꯅꯅꯦ ꯁꯝꯁꯤꯁꯨ ꯑꯃꯠꯇ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯌꯥꯎꯗꯕꯒ ꯊꯣꯏꯕꯤꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯉꯥꯏꯈꯣ ꯁꯅꯥꯗꯣ ꯑꯝꯇ ꯌꯥꯜꯂꯝꯃꯨ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯁꯅꯥꯗꯣ ꯌꯥꯟꯕꯤꯔꯝꯃꯤ ꯇꯣꯝꯕꯤꯅ ꯐꯤꯁꯦ ꯈꯔ ꯐꯖꯕ ꯋꯥꯠꯂꯦ ꯃꯊꯪꯗꯗꯤ ꯁꯨꯗꯕ ꯌꯥꯔꯔꯣꯏ ꯍꯣ ꯊꯦꯡꯉꯦ ꯍꯥꯏꯔꯗꯤꯅꯦ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯇꯣꯝꯕꯤ ꯂꯤꯛ ꯑꯗꯨ ꯁꯤꯒꯦ ꯇꯧꯕꯗ ꯑꯁ ꯂꯤꯛꯁꯤꯗꯤ ꯂꯣꯏꯅ ꯃꯛꯑꯦꯅ ꯇꯧꯔꯤꯁꯤꯗꯤ ꯍꯣꯏꯅꯦ ꯂꯣꯏ ꯃꯛꯑꯦ ꯏꯃꯥꯁꯤꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯌꯦꯡꯍꯧꯗ꯭ꯔꯦꯅꯦ ꯍꯥꯟꯅ ꯈꯪꯉꯝꯃꯗꯤ ꯅꯍꯥꯟꯅ ꯑꯃ ꯂꯩꯔꯝꯗꯧꯅꯤ ꯑꯩꯁꯨꯅꯦ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯇꯧꯔꯤꯁꯦ ꯁꯤꯗꯤ ꯁꯤꯔꯒ ꯆꯠꯄ ꯌꯥꯔꯔꯣꯏ ꯏꯃꯥ ꯀꯃꯥꯏꯅ ꯁꯤꯔꯨꯗꯣꯏꯅꯣ ꯑꯁꯨꯛ ꯃꯛꯄꯁꯤꯕꯣ ꯃꯤꯅ ꯅꯣꯛꯅꯕꯗ ꯂꯣꯏꯔꯦ ꯆꯠꯂꯣ ꯅꯪꯒꯤꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩꯒꯤꯗꯣ ꯏꯃꯥ ꯂꯥꯡꯂꯦꯟꯅ ꯋꯥꯏꯈꯤ ꯃꯈꯣꯏ ꯃꯃꯥꯒꯤ ꯉꯁꯤ ꯂꯨꯍꯣꯡꯕ ꯆꯠꯅꯕꯅꯦꯅ ꯅꯪ ꯑꯃꯅꯦ ꯋꯥꯏꯕ ꯑꯣꯏꯕꯗꯤ ꯀꯟꯈ꯭ꯔꯕ ꯏꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯤ ꯏꯃꯥꯅ ꯍꯥꯟꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯂꯧꯁꯤꯜꯂꯨꯅꯤ ꯃꯤꯗꯤ ꯆꯠꯄꯨ ꯆꯠꯂꯝꯃꯅꯤ ꯑꯩꯒꯤꯁꯨ ꯑꯅꯤ ꯁꯨꯗꯦꯅꯦ ꯇꯧꯔꯤꯁꯦ ꯃꯄꯣꯠ ꯃꯆꯩꯁꯦ ꯀꯩꯝꯇ ꯌꯦꯡꯁꯤꯜꯂꯣꯏꯕ ꯑꯣ ꯋꯥꯈꯜ ꯑꯣꯏꯔꯨꯗꯕ ꯑꯩꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯍꯧꯖꯤꯛꯄꯨ ꯂꯩꯕ ꯆꯠꯄ ꯅꯪꯗꯧꯔꯤꯕ꯭ꯔꯅꯦ ꯃꯇꯝꯁꯤꯒ ꯑꯁꯨꯛ ꯊꯦꯡꯉꯁꯤꯕꯨ ꯅꯪꯉꯔꯣꯏ ꯑꯗꯨ ꯆꯠꯂꯒ ꯂꯩꯔꯗꯤꯅꯦ ꯂꯨꯍꯣꯡꯕ ꯇꯣꯛꯑꯦ ꯑꯗꯨꯅꯤꯅꯦ ꯑꯗꯨ ꯏꯃꯥ ꯏꯅꯝꯃꯗ ꯍꯪꯁꯤꯔꯥ ꯃꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯂꯥꯏꯖꯁꯨ ꯊꯥꯔꯤꯕꯅꯤ ꯂꯥꯏꯖ ꯃꯅꯦꯝꯒꯤ ꯂꯤꯛ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯏꯃꯥ ꯁꯦ ꯇꯣꯝꯕꯤ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯥꯏꯖ ꯇꯞꯅ ꯇꯥꯃꯣꯒ ꯑꯩꯒꯅ ꯏꯃꯥꯒꯤꯅꯤ ꯍꯥꯏꯅ ꯁꯥꯕꯕꯨꯗꯤ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯑꯩꯗꯣ ꯅꯍꯥꯃꯈꯩ ꯏꯃꯥꯗ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯊꯣꯏꯕꯤꯅ ꯑꯌꯥ ꯁꯅꯥꯒꯤꯔꯣ ꯊꯣꯏꯕꯤ ꯂꯤꯛꯇꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯍꯩꯃꯥ ꯑꯁꯦꯡꯕꯒꯤ ꯁꯅꯥꯅꯤ ꯏꯃꯥꯁꯤꯗꯤ ꯂꯥꯏꯖꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯊꯣꯏꯕꯤ ꯂꯤꯛ ꯑꯗꯨ ꯃꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯕꯤꯗꯨꯅ ꯌꯥꯝ ꯐꯖꯔꯦꯕꯣ ꯏꯃꯥ ꯃꯤꯗꯤ ꯁꯅꯥꯒꯤ ꯂꯤꯛꯇ ꯁꯤꯔꯒ ꯆꯠꯇꯧꯔꯦꯅꯦ ꯇꯣꯝꯕꯤ ꯇꯞꯅ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯁꯥꯔꯨꯔꯤꯅꯣꯅꯦ ꯅꯣꯏꯕꯣ ꯏꯃꯥ ꯁꯥꯔꯤꯁꯦ ꯍꯔꯥꯎꯒꯤꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯇꯣꯝꯕꯤ ꯇꯞꯅ ꯂꯤꯛꯁꯦ ꯏꯃꯥ ꯌꯥꯝꯅ ꯄꯥꯝꯖꯩ ꯂꯥꯏꯖ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ ꯏꯅꯦꯝꯒꯤ ꯂꯥꯏꯖ ꯁꯤꯗ ꯂꯥꯎ ꯏꯅꯦꯝ ꯑꯃꯨꯛꯇ ꯏꯃꯧꯕꯨ ꯀꯣꯟꯒꯦ ꯂꯥꯏꯖ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ ꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯏꯅꯦꯝ ꯅꯪꯒꯤ ꯅꯐꯝꯗ ꯑꯁꯣꯏꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯈ꯭ꯔꯦ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯁꯨꯛ ꯐꯕꯤ ꯏꯃꯧꯁꯦ ꯑꯩꯅ ꯐꯅ ꯊꯤꯔꯕꯁꯨ ꯐꯪꯒꯗꯕ ꯅꯠꯇꯦ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯇꯣꯝꯕꯤꯅ ꯌꯦꯡꯉꯣꯏ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯏꯃꯥ ꯀꯕꯣꯛ ꯄꯨꯔꯛꯀꯦ ꯍꯣꯏ ꯏꯃꯥ ꯏꯃꯧꯅ ꯁꯥꯕꯤꯕ ꯂꯤꯛ ꯑꯁꯦ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄ ꯃꯌꯥꯝꯗ ꯏꯃꯥꯅ ꯎꯠꯂꯨꯒꯗꯧꯔꯤꯕꯅꯤ ꯊꯣꯏꯕꯤꯒ ꯂꯥꯏꯖꯒꯗ ꯅꯣꯛꯏ ꯇꯣꯝꯕꯤꯅ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯃꯅꯦꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯊꯣꯏꯕꯤꯅ ꯏꯅꯝꯃ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯐꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯂꯥꯏꯖ ꯅꯣꯛꯏ ꯊꯣꯏꯕꯤꯅ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯏꯅꯝꯃꯗꯧꯅ ꯐꯗꯣꯏꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯏꯅꯝꯃ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ